International Day Against Drug Abuse and Illicit Trafficking gi palanga mari leinana Thobal District ngasi District Police Thobal na senduna miyam da pauzil piba khongchat amaga chatkre khongchat adu ASP Thobal Rakesh Balwan na khongjom gi kheba chingkhong dagi lamtha khibaga loinana khongjom Police Station da lamthung fam oikhe tongan ba school singe masing yam laba mahairoi amadi District Police ke personnel singna sarukya khiba khongchat adu da mahairoi singna Be drug free and be yourself. Drugs are the dead and rot. Choose life, not drugs. Drugs are not the answer. Haina thaba placard sing sizinaki. Khongchat adu hodringai mangoinana ASP Thobal Rakesh Balwana luchingduna miyam ga punna aikhoi mayai kaba drug singdagi lapthoksi lebak asidagi mayai kaba drug amadi chinjak maru fangna muthatlasi haina wasak lawminaki. Day, I request all the youth that they all should stay away from the use of narcotics, that the use of these drugs that leads to nowhere, and our theme for is that we should say yes to life and no to the drugs. And through this day and rally, we are spreading our message to the whole district, and we are requesting our youth that they should all stay away from the use of such the drugs, and those people who are involved in narcotic peddling, I warn them that we will take very strict action against them, and we will not spare all those persons who are involved in this business. District Police Kakching Khaktagi oina International Day Against Drug Abuse and Illicit Trafficking ga mari leinana drug maru fangna muthalasi haina lauduna District Police Kakching gi personnel na rally chatkre thauramadu the evidence is clear, invest in prevention haiba wakhalonda pangthokpa palan thauramadu da Kakching Police Station dagi Kakching Bazar khongnang mari fangba fawba rally chatlaba matung Kakching Bazar nauhallai mamangda laktuna drug sizinaba toklasi malem gi drug maru fangna muthalasi haiba kholausu police personnel singna laukhi. Kakching District Police na security evening asi apoy International Day Against Drug Abuse and Illicit Trafficking ka mari leinana apoy mayam na apoy na process na yaran kami apoy drug chaba yonba apoy tawdanaba mayam apoy cooperation leinaraga sise apoy naba honamidaba adigi drug chaba kopa yauragasu apoy matam chana apoy magi treatment tawbinaba apoy nahi dana biraga koto binaba apoy police ke michael devi mayam da apoy bawdaba lakabadi Inkhalakliba Naharol Singna Nisagi Ipakta Taudanaba Mipum Kudimakna Hotnaba Changi Haina Jenims Medical Superintendent Professor K.H. Lokeshwarna Fongdokre Indian Psychiatric Society Manipur State Branch Department of Psychiatry Jenims Lamyan Bairawat Memorial Integrated Trust Manipur Amadi Empowering Trans Ability na Punasinduna ngasi Porampati Leiba Jenims ki Conference Hall da International Day Against Drug Abuse and Illicit Trafficking gi Thauram Pangthoki. Evidence is clear, invest in prevention haiba hiramda pangthokhiba thauramadu Professor K.H. Lokeshwar na makata na fongdokhibada drug pulana sizinabana haurakliba nahasing khaktanatana khunaya sida sathiba awachai thingkaya fanghali hakchang amadi wakhal pukningda soklakpada natana imung manung kangkhong chairakpagi thodok kaya asidagi kalhaunaba haurakliba tungi yumbirel singbu wakhal tahanbaga loinana achumba lambida punaba honasi haike Nisabu onana sinagiba mipum khudimuk sibu kallasi amasung mare masi mutna nabagi lambi dagi kallasi haidana koi khondom lai or drug abuse na mangal iba samasida masa da mangan badana tana economy da solakpa samaj ma chokhalakpada phathaba tungi future line da mangakpa mana sandokhiba pot china marata khraga charon suronda Mahaki production laktaba production haibasi magi khudimakta economy da oirapayai sale gi matang da oirapayai sathi raba laina HIV sandorapayai asigumba yetum series sanarapa amasung sharing torpa khudimakto drug chigi magi dagi abuse dagi magi dagi sorapayai sigumba sibu kannanabagi damakta gi illicit trafficking amasung drug abuse se hingasi matam chana tawdana malem gi damakta konasi haidana
International Day Against the Drug Abuse है पांडम से पुन्ना पांडम लौरगा हिंगन बगी पांडम दा तौरप से मयाम की मफम दा पाउजे लोइना थमदनबा अखोइना ngasi थमजरी इम्फाल ईस्ट डिस्ट्रिक्ट के मखादा लेरिबा लमलाई पुलिस स्टेशन की मनुंग चन्ना पौराबीदा लेबा जेएम पब्लिक स्कूल दा लमलाई पुलिस स्टेशन सिंधुना इंटरनेशनल डे अगेंस्ट ड्रग अब्यूज एंड इलिसिट ट्रैफिकिंग की थौरम पांगथोक्रे थौरम अदुदा लमलाई पीएस के ऑफिसर इंचार्ज एच संजोय जेएम पब्लिक स्कूल की प्रिंसिपल वाहेंगबम जनमेंजोय अमसुंग लमलाई पीएस के एसआई कोनसम उमानंदना सरुक याखी थौरम अदुदा लमलाई पीएस ना महिरोय सिंगदा डायरी अमसुंग कोलम न चिंगबा यंथोखी